ngasi phong ki ba tuan tuan ba manipuri si phong sing digi maru ebe I pau sing khonga charaga manipur top channel ki make digi ma'am da share to zagi ahan ba makta da ma'am manipur gi ba covid-19 update ma'am da share to zaram gei government of manipur covid-19 command control room dagi thadorok pa press release number 372 ngasi tangama thamari english ngani ga kun ga mathoi ngasi numidang wairang ki pung manga foki oba covid-19 update ma'am da pizage ngasi pung kun ga mari sida subna gi mi amakak general population gi manipur covid-19 na positive ohen ki mi amasi nupani amasung mai pak pi da test taw matam na covid-19 si positive oi happy khanglaki bane adu ngasi positive oi rakraba general population gi mi si mahak imphal west gi ni so hairi adu ga makhoi gi lefam sing cantonment zone amasum lokhat pam toko section tharong khodim mari lena basing na lokhat khre haina su press releases na makata na su phongdorakli adugo ngasi supung kun gamari isida manipur covid-19 mi amata sian kide adubo apun boina sian kiba mi masingdi sahum go homdra ga mari sukre adugo ngasi su manipur gi covid-19 gi negative oiduna pharaktuna research ta gibisi mi tare ni makoi singsi home isolation gi mangane masum sri gi ani ni haina su press release na makhatari aduga apun boina manipur covid-19 na positive hen gi bisi mi lising kun gi mapan ga samri ge supna gi amani mokoi singsi general population gi lising kun gi manga ga samapan ge yang ga tari ni amasum central security personnel gi lising hunga supna gi samri ge nifu gu mari ni so hairi aduga recover case in apun manipur ta hon ki mi mesingsi lising kun gi nipan ga samapan ga humpu go humdoi ni sigi manung sida general population gi mi lising kun gi manga ga Songaga kuntrani amasum central security personnel gi lising ahumga samriga kuntrago humdoni su hairi aduga hauze active case oina manipur na handuna lairiba mioi masingsi humfuga marini makoi singsi gi manungda general population gi yankhai ga tarini amasum central security personnel gi mioi tarini su hairi aduga hauze recovery rate oina lairiba manipur gi oina state si gi oiba recovery rate si 98.51% ni haina su press release na makhata na su phongdorakle amasum air passenger da state sida tang kuntra ga mathoi March da English ngani kun ga mathoi sida Indigo flight 6E2251 da Rona 16 to 22 aduga 30 dagina 44 ba amasum Air India flight AI889 Rona 12 dagina taragani nipan pa lakhiba mi singsi common COVID control room 1800345318 natragana respective district surveillance officer DS or inform tabiyu haina press release na makatari adu hauji oiriba manipur gi oiba covid-19 vaccination gi data latest oina April gi tang kunthra mathoi phoki oiba mayam update pizarangbe inau no boina vaccinated tawgi bisi manipur mi sumnagi saniga marfu ga tarini adu apun boina vaccinated tawgiba mi masingsina lising marfu ga taruka sahumga kunthra ga mathoini ado till that foki oiba healthcare workers in the vaccinated tawgiba mi masingsina lising kunthra ga mathoiga satruka taragom doini singsigi manungda the director of RIMS Jenims Family Welfare Services State Mission Director amasum Director Health Services DCMOS DFWOS DIOS of the district the chairman's managing director of CJ Hospital and Babinan Diagnostic ni hainasu press release na makata na sa phongdorakli amas makasa track point atopa maruiba pawkhra ma'am na share tawjage ma'am la fukta minasi Novodia gi selection test ye thokle Novodia Vidyala Samiti gi makhada lebe India gi JNB sing da English ngi kunga mathoi dagina kunga ni thoi academic session da class 6 ki admission tawnanabagi selection test laglibi April 10 da pangtholagani haina tawrambadu khudongsa da bakharadagi yethokle selection test asi lagliba May gi tang 13 ta pangtholagani masina maram oiduna Novodia Vidyalaya Samiti Silong region gi manungda leba Manipur gi Novodia punamaktasu selection test asi May 13 ta pangtholagani haina deputy commissioner gi Cyril amana haidi India pumbagi national level da pangthokadaba selection test asi CBSE na sinduna pangthokadabani asiguma selection test asi hausu India gi state khara da COVID-19 gi second wave hangalakpa amadi state khara da election pangthokpana singba laibadagi yeithokibani selection test asi Mizoram Nagaland amasu Meghalaya gi oinadi June 13 ta oina pangthokani pangthokadaba selection test asida Manipur da leiba Novodia 13 gi register toraba mahiroi lising kunga mathoi romna saruk yagani haidena su paw amana makhatana su phongdorakli atopa paw amanamo
Assam amadi West Bengal election anisuba phase sada humfugi hena bot thadanakhre. State anigi assembly election 2021 gi anisuba phase pung ohum phawda West Bengal sada humfuga mapan ga point kun ga mari romna bot thadanakhre loinana Assam da sada humfuga nithoi ga point nifuga nithoina bot thadakhi hairi mamang da political parties sing gi akan ba campaign tawkibaga loinana West Bengal da pung taretagi bot thadaba hoduna punasit humfuga mapan laiba constituency asida miyamna bot thadanakhhi West Bengal mamang da Trinamool Congress na laingak pai duna Mamta Banerjee na lusingduna laingak pai ba state ama oiribini Nandigram constituency da Mamta ga mayu nariba BJP gi Subendur Adhikari ga kanna lamba tawribani ngasi thadanakiba polling booth kharadadi thowaningdaba thodok thokpagi paw kharadi lekhi amaromda Assam dadi center da laingak pai riba BJP ni state asida laingak pai duna ani suba phase ki seat kuntra ga mapal leiba constituency singda bot thadanaki hauji bot thadanari haiba paw masu ngasi phonggi besi phongsin amaruiba paw amo oina su phongnari loisilak poina atopa maruiba paw khara myam share tawjaramgi myam lefokta minasi Board of Secondary Education Manipur gi oiba routine pithokre myam high school living certificate examination 2021 gi ahanbada matam sipi ribise ni thokna pi ahanbada 3 hours for 80 marks ni amas ani subadana 2 hours for 48 marks ni myam date and days amasum morning shift thoe aduga morning shift si myam haugadri pungja si pung ayuki pung mapandagi na nungthingi pung baro phawni adu exam habo numit si tang taruk thamanga english ngani ga kun ngamathoi Thursday numita english thoe ani subada tang tara thamanga english ngani ga kun ngamathoi science thoe ahum subada tang tara ga manga thamanga english ngani ga kun ngamathoi mathematics thoe aduga topamana tang tara ga mapan thamanga english ngani ga kun ngamathoi social science thoe aduga tang kun ngamari thamanga english ngani ga kun ngamathoi first language Manipuri Bengali Mizo Paite Zau Hamar Tangkhul Nepali Thadau Kuki Maula Baiphai Kom Rongmai Lengmai Hindi Sanskrit Gangte Simte Paula aduga subject and leo for first language na manaba tang sida elementary Hindi additional English elementary Manipuri elementary Manipuri Roman script ni aduga aroibana tang kungani pan thamanga English ngani ga kunga mathoi irai numita thokli bisna optional subject ni sida home science commerce computer science higher mathematics thangta fine art isai nongmai Manipuri jagoi haina Controller of Examination L Mangi Singhana sahi taroga thadorakpa notice asinasu makhatana phongduragli loisilakpoina tentakna maruiba paung katang myamna share tawjaramgi myamle fukta minasi amasum loisilakpoina yamna ngakningai oiriba paw amana bebisana masa mathanda thauri yalaga sijakibani haina CBI na final report tokre bebisana Standard Robert Higher Secondary School Kanchipur da lebe Imphal West gida students oina lebani duga mahaksi hostel da July ki tang taraga nipan English ngani ga taraga mapanda thauri yalaga laikidabani duga CBI gi final report bibisna si suicide tawduna thauri yalaga sikhibani haina so final report palli haina akhanaba ngasi Manipur gi nungdaram phongmasi phongsin palli haina pawsin makhatana phongdorali in detail me so shoot hai ayukta mem update pizarake share ga hujikoina di matang se do sinjarage duga pathok sa gi bru so ki balan ki bi yor sim mem ngak pigene thank you